Mityang tabiriba pumnamakpu khurumjari namrata gurumayumna taramnokchari sandokchari bathoram asi Impact TV gi entertainment news kayagi paudam puzarakliba Mami Mapao gi thoramni ngasi Mami Mapao gi chama yankhaitaret raksuba episode asida kari karamba mapao sing puzarakliba gi haibadu miyamda thamjage Naat ki oiba jagoi isai kayaga loinana Manipur Sangai Festival 2025 haudokhibagi mapao 7 Sangai Film Festival MSFDS ki auditorium da haudokhibagi mapao Borun Thokchomgi Battlefield Goa da chathariba 56 IFFI 2025 da world premiere taukhibagi mapao Aroibada H360 Pictures ki Malang na hairi haina mingthonba Manipuri music video album athuba matamda release tawragani haibagi mapao So guys ngasigi ahanba mapao da puzarakliba asi Naat ki oiba jagoi isai kayaga loinana Manipur Sangai Festival 2025 chahi ani gi matungda haukiba November 18 da Governor Ajay Kumar Bhallana Palace Compound da leiba Bhaiga Chandra Open Air Theater boat ta haudokhibagi mapao asi amuk miyam punna mityeng taminasi Naat ki oiba jagoi ishai kayaga loinana Manipur Sangai Festival 2025 November 18 da Governor Ajay Kumar Bhallana hongdokre Festival adu Imphal gi konung mamangda leiba hapta kangjebung da Governor Ajay Kumar Bhallana ribbon kaktuna hongdokhibaga loinana Bhaiga Chandra Open Air Theater Bota Festival asigi cultural program kaya pangthokhi numit tarani chupna chathagadaba Festival asi Manipur gi tongan ba mafam kaya da Manipur Tourism Department na Chathari November 18 fawa chathagadauriba Manipur Sangai Festival 2025 asida Bhaiga Chandra Open Air Theater da tongan ba cultural program kaya numit khudingi chathari
Numit tarani chupna chathagadaba Manipur Sangai Festival 2025 asida tongan-tonganba cultural program kayasu Bhaigachandra Open Air Theatre boat ta utli. Festival asigi closing function na lakliba November 13 pangthokadabani. Manipur Sangai Festival 2025 ki manungchan na numit mangani chupna chathagadaba 7 Sangai Film Festival Manipur State Film Development Society na sinduna Palace Compound lairiba Manipur State Film Development Society MSFDS ki auditorium da haudokibagi Mapao asi amok miyam punna mityeng taminasi. Manipur Sangai Festival 2025 ki manungchan na 7 Sangai Film Festival Palace Compound laiba Manipur State Film Development Society MSFDS ki auditorium da haudokre. Manipur State Film Development Society na sinduna numit mangani chupna chathagadaba Sangai Film Festival asida Manipur Celluloid Film yauna short film amadi documentary film kaya utli. 7 Sangai Film Festival asigi ahoba numita masang nairaba filmmaker Aribam Syam Sharma ki documentary film Orchids of Manipur utki. Festival asigi manungchan na laibag asigi maming lairaba filmmaker Nilotpal Manjumdar Ranajit Roy amasung lamdam asigi masak nairaba filmmaker Romi Mijaiga unaduna kananay na bagi thoramsu yauri. Akoigumba singnadi matamduda simadu yenghobei aduga hojiki angang sing adigi hoji hogalaiba singnadi yenghogdabasu anamana yenghoromoyana khalli adu moina hojik sigi tanja si lauraga matamdugi film si kamain tawbano kamain namge adigi matamdugi mawongna kamain tawge haisi yengbagi yamna afaba tanjani masi hogalaiba adi angang sing adigi kano sing yenghogdaba singna I am young and ningy. Karigino Haraga film see a reflection of the society. Most films. Aduna a film duda a storytelling of Matala consider films the Matamdugi society see directly or indirectly convey or portray or in Manipuri celluloid film yauna short film amadi documentary film kaya utkadariba 7 Sangai Film Festival asina Horagliba nahasingda Manipuri film gilamda hena khanghanbagi khudong chaba ma soidana piba ngamlagani haibagi thajaba Mami Mapao gi maikaidagi thamchari matang swaida yamna tenba break amatang laujage khonglayang na hanjarake Impact TV bu mityeng taduna laibiu. Hey, Mahapapi! Yeah, me masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana kharaba Impact Entertainment Channel na puduna lakchari. Zagat asina kunti gi matik magun khangna naba thawoina sinba oiba tai. Are iba pot hapko aiba yumugi bai kadu tajarabani imung duna leramba pot chai makai loina lobudi yarabani adumako madusu nasana tawjaram de palibango Bhimna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang thamduna anoba mahawa makudol tamjagadabani na paijarba jeng kubama se prithi matai mai be magi thakta sai thok jage yengo nangi namangda bhagabana putigom pambi gi masakoi na leplare namit pangkok lo kunti yengo kunti Laibak pukpun namit kuding inamidang waram pung taruk taba matam na sandok jagadaba amade matang ginamit yum sakasya namit kinong tilpung amataba kudingi repeat telecast tau jagadurumit hauramase sung soy dana sandok jaragani soy dana magmiyang tabiyo Impact Entertainment Channel da Mahabharat ki wari paring. Welcome back adom na mityeng tabiliba asi Impact TV da sandok chariba Mami Mapao gi chamayang kay taret suba episode ni. Break ki matungda puzarakliba Mapao asina. Goa da hujik chathariba 56 International Film Festival of India 2025 da documentary filmmaker amadi video journalist Borun Thokchomge documentary film Battlefield World Premiere tawkibagi Mapao asi amok miyam punna mityeng taminasi.
documentary filmmaker amadi video journalist Borun Thokchomgi documentary film Battlefield Goa da Chathariba Yankai Taruk Shuba International Film Festival of India 2025 da world premiere tawkre. World War II the best over documentary film Battlefield asi International Film Festival asida utnanabagi damak Indian Panorama section da khalakibani. Festival asigi red carpet da film asigi team na saruk yakibaga loinana documentary asi nambagi matang da su miyam da paudam ki. Chahi tara hena changna namkiba film asida war researcher Razishur Yumnam amadi mahaki team na saruk yari. Borun Thokchom na direction piriba Battlefield hairiba documentary asi Manos Laurembam Dr. Radhisham Oinam amadi Vishwamitra Universal na produce tawbani. Dinesh Naurem na direction piba Manipuri feature film Oitarai su Chathariba Yankai Taruk Suba International Film Festival of India da Udkre. Festival asigi red carpet da film aski team su saruk yakibaga loinana film asi namba da thengna rakiba awanungai shingshu miyam da paudam ki. Oitarai hairiba Manipuri feature film asi Given Lata Thokchom na producer oibani. Manipuri documentary film Battlefield 56 International Film Festival of India 2025 ki manung channa world premiere tawkiba asi yamna chawthok chaningai ni loinana Mami Mapao gi maikai dagi su film asigi team bu thagatpa amadi nungaiba phongdokchari. Aroibada puzarakliba Mapao asina Hemanta Khumanna direction piba H360 Pictures production gi Malang na hairi haina mingthonba Manipuri music video album shooting gi thabak loisinduna athuba matamda miyamda khudol tamnabagi damak hauzik post production gi thabak akanba mawongda chathariba asigi Mapao asi amuk miyam punna mityeng taminasi. H360 Pictures production gi Malang na hairi haina mingthonba Manipuri music video album gi post production gi thabak akanba mawong chathari. Hemanta Khumanna direction piba H360 Pictures na producer oiriba Malang na hairi hairiba Manipuri music video album asida Soma Laishram Jealous Khangembam amadi anova maithong ama oina Martin Irengbam yauri. Malang na hairi hairiba Manipuri music video album asigi sai shakliba singna Pusparani amadi Boinau Chani nungsi nungol da yumfam oiba Malang na hairi hairiba Manipuri music video album asina miyam da top pa amadi anauba mahaw amapinaba hotnari. Album asigi shooting gi mafam sing asina Thailand gi khwaidigi chawba island amasu oiriba Phuket amadi National Park Khawai da tawkibani. Post production gi thaba hauzi akanba mawong da chathariba Malang na hairi hairiba Manipuri music video album asi lakliba anauba chahi lishingani kunga tarukta miyam da khudol tamnabagi damak thaurang tauri. Malang na hairi hairiba Manipuri music video album asina miyamda anauba mahaw amadi soidana pigani haibagi thajabaga loinana athuba matamda miyamda khudol tambirakani haibagi thajabasu thamsari loinana anauba artist kayagi khongdarakfam amasu oiriba H360 Pictures na makhata nasu anauba Manipuri music video album ga loinana anauba artist kaya amasu puthokpirakho amadi puthorakani haibagi thajabasu Mami Mapao gi maikaidagi thamsari. And that's all we have in this episode. Mathangi episode ta anauba Mapao kaya ga loinana amuk lakchage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye-bye.